Coalition Against Drugs and Alcohol Kadana Sinduna Nongmagi Oiba Academic Awareness Program ama Pangthokkhre. Kadana lisang sit na nganlingay matamdagi nisagi mayokta chatharakpa campaign gi saruk ama oina amasung Manipur khunai nisa na piba chaitheng singbu pakthok chauthok na wakhal khanthaminabagi saruk ama oina ngarang nungthil pung ama taba matamda Kadana Sinduna Nongmagi Oiba Academic Awareness Program ama Athokpam High School Thobal District ta Pangthokkhre. Mayai kaba nisana mahairoi khunai da piba chaitheng haiba theme asida pangthokhiba awareness program aduda Irom Babu Headmaster Athokpam High School Hizam Priyakumar President Kada Khangembam Ibohol Advisor Kada Thobal District Committee amasung Athokpam Bimola President Kada Thobal District Committee na President Member sing oina sarukyaki. Loinana Takhelambam Git Chandra Maitei Secretary General Kadana Awareness Program adugi research person oina wangangki. Thoramadu the research person Takhelambam Git Chandra Maitei na slide show piduna mahairoi singda nisana sokhanba kayagi matangda marik chumba machang oiba wafam kaya fongdokhi. Mahakna fongdokhibada aikoigi khunai asigi mipung khudingmak masagi oiba leizaba potential sing asi afaba thabak thoramda puthoktuna sizinarabadi aikoigi khunaida chaukhatpa purakani. Masina nisa sizinabagi changsu hantharakani. Mayai kaba nisa sing asi fatte khanglabanina mahairoi singna kaidaunungda sokloidabani amasung test sung tawroidabani. Nisa asi amurak anirak test tawbadagi adum hainabi oiraktuna regular oina sizinaba haurakpada hainabi oiraktuna addiction oirakani. Masida hek addiction oikibada thadokpa irai laina hekta ngamde. Masina makal maka kayagi laina naraknabagi machak ama oirakpa yai maru oina Mahairoi singda ozana takiba para kauganba STD HIV gi laina amadi masina brainda achauba chaitheng piduna mental disorder fauba narakpa yabagi akiba machak oihalli haiki. Amaromda Kada Thobal District Committee gi advisor Khangembam Ibohol na mahairoi singda marik chumna nisana manghanba kayagi matangda wafam kaya thamki. Aikoigi Manipur asi India gi state singi marakta karamba fibamda lairi haiba asi Yamna kupna khangminaba chummi amasung aikoigi naha oiraba nupa nupi singi status khangbatai maramdi isorno semlakpada aikoibu karisu soirakti adubu nisa asina aikoigi akoibada yomsinduna lairaba Manipur asida aikoina chinjak asi control tawba ngamlaktabadagi mahairoi khunaida ayetpa charangnaba kaya thokhanli. Maramaduna naha singna do's and don'ts khangna chatpatai aduga aikoigi punsi asigi laibak asi aikoina naha oiringaida afafata khanglaba matungda semjagadabani. Aduga afaba pautak sing asi lausinduna Manipur khunaida afaba lambida lamjingadabani. Matam-matamgi matung inna nakhoigi opportunity adum isorna matam chana pirakani. Masigi opportunity asi afaba maikaida pubiduna afaba career semgadabani. Maramaduna mahairoi singna achetpa thamoi sengna nisa asi sungsok sokloi haiduna wasakminasi haiki.